Kurumzari, ISTV Manipuri Pau Midyang Tabiri Bastimbu Angum Amalana Taramna Oksari, Uzik Marui Bapauda, Matamgi Matung Inna Mushu Hingalakani Kudakta Manipur University na Musu Hingatan Bangam de Haina Vice Chancellor na Fongdorakli. Uzik Pau Sandok na Pizari. Mahairoi kayana Manipur University Student Union hingat halu haina dabi tauribasi matam kharang ngai minakisi Manipur University na khudakta Student Union hingat han bangam de haina University asigi Vice Chancellor Professor H Nanda Kumar na fungdorakdi makhata na haikibada Bharat pumbagi oina chanagadaba University Student Union ki chana pathap ama semnana ba yamna kan honari ayab phanglaba matungda musu si soidana hingalakani haiki University na sigumba Students Union elected body ama thamna ba kan honariba asigi khongjanga si UGC ki committee na recommend tawrerga Central University asiguma social na koi elected body laitaba singse laitaba gina ta committee sina MISRD da recommend tawgi stage laine aduna MISRD na mo president of India gi ayaba yaruma tungda elected body Haibadi State 40 da Manipur University Students Union asumam linkapa yabagi ayaba soidana pirakani habasi ai thajai maramdi lingdo committee na asuma elected body ama matang matungina thamba habasi moi recommendation yawi Manipur University Student Welfare ki din Professor R.K. Hema Kumar na fungdorakpada Manipur University ki din singa loina na student organization singi mute singa mi phampang tholaba matungda yanaki ba wafam sing registrar ki khuthang da UGC da mamang chahida thakrabani thabak ta onthorakpa ngaibat tari musu asidi ing lisingani ga mapanda matam adugi chancellor na recognize tawdre haina office memorandum thoklam le haiki 2009 gi me gi tang tara mathoida honorable vice chancellor na office memorandum chancellor na thoamba office memorandum amagi matungina hairisi the university does not recognize any student union until the formation of the union is brought under the statutes of the university haina wapum sima thamame in the meantime as instructed by the chancellor the university shall in accordance with the statute 40 of the Manipur University Act 2005 institute a students council with effect from the academic section 2009-10 haidana wiki office not amasida lady Vice Chancellor na makhata na fongtokibada mahiroi sing na matam kharangai minaduna university asigi academic atmosphere da kahendana ba appeal tawrakli University of Honariba Silesta punamana sajok pibi duna University academic atmosphere teaching research activities amadi atai academic ki asiguma khongjang sansanba university ki mairoi singi scholar singi makhoi gi yaifana ba amadi makhoi ne teaching ki profession amadi learning ki process asida punabak satra sati punamana sajok pibiduna university asi yamna aphaba amadi asuma northeast region da yamna phaba university ama oinabagi damakta asugumba khudimantagi sajo pibegani habisi ayamna thajajai ngasi ayuk pung mariga minute kunrum tabada more PS ki manung chanba more gate number mari mayada bom ama pokhai khre thodo adu da mi amata sopan yaukhide bom pokhai ba duga mari leinana mapan suba AR gi kangpuna chan bhai pai village ki khunja khara thi na phukre hairi thodo sigi matangda Hills Tribal Council more amasung Kuki Women's Union Human Rights na more town ban tawkhre ban asina maram oiduna more dagi imphal thorakadaba amasung imphal dagi more changadaba gari sting ima konthau hanbi lairembi mayada panduna lainakre thodo sigi matangda police na thizinbagi thabak chathakre uje atenba bre matang lawzari amuka hana taram oksari MLA Nanda Kumar ngasi Lamfelda Laiba Northeast Institute of Science and Technology Branch Laboratory Weather Observatory Station Modular Biochemical Laboratory hangdokpaga loinana DNA Clubs for School gi bulletin ama phongkhre CSIR Lamfelda pangthokpa thoram aduda hanagi director Dr PG Rao Chief Scientist Dr BZ Uni amadi CSIR gi director Dr D Ramaya Susaruk Yaki Dr BG Unina Manipur da lairiba school yankhai taret ki DNA Club asina mahiroi singbu science ki gyan hena leinana ba seminar lecture program na chingba thoram sing pangthokli school kaya da science ki equipment sing piri atai wangang khiba singna
ब्रांच असने चाही खरा सिदा लमदम असिगे अफबा थबक खरा तौब ngamle awang nongpok lamdamda hen afaba branch ama oinana bohonagani masida miyamgi support mathau tai miyam nasu laboratory asidagi khudong saba fangnana bohona biu haiki MLA Nanda Kumarna laboratory asida lairiba equipment sing asigi matengna miyamda mapung phaba kananaba piba tangai fade hana substation gi thakta lairambadagi mapung phaba branch ama olaba branch laboratory asina Manipur Sarkar na piba ngamdaba equipment kya school singda fanghali office asigi lamgi chayna lairiba sisu mai pak naba angamba mateng pigani haiki Manipur da lairiba mission jina masigi institution masigi benefit je ilong lok to mai da tawiba scientist sima research to kolobra tawiba person mai am je la pro ko ina ai no is to ta si ya ko je hana substation no de very recently that the bira le no to branch di top to kolobra research work say yang kan na to ba ko scientific way kan orang tak cukup dengan apa masih science analysis dan sebagainya so gaining so many instruments yang berjasa tapi apa Manipur government people nama college masuk college people nama terus kau yang sih organization sih yang perlu untuk kita dapat Boxer Dinkugi Mathakta Thigatna ba inquiry committee semle haina Sai NERC Imphal-gi in charge A Jadumanina Paumi Singda Fongdokri Tagel da leiba Sai NERC Imphal-gi office ta pangthokpa Paumi Singa unaba aduda Jadumanina makha taraduna haukiba January gi tang 16 gi numidang pung Tayen makhai tabada boxing coach NG Dinkuna weightlifting gi sanaroi nupi ahum tamthina fukhiba si nungaite masigi matangda Dinku amadi warden ani gi mathakta explanation call pi khraba matungda Dinkuna pirakliba reply adu satisfy oidabadagi department ki oina inquiry committee ma semle loinana women sexual harassment committee sembaga loinana ngasidagi proceeding chathaba haukhri committee ani asigi athuba matamda thagalakpa report ki matung ina chapchaba action logani warden ani dasu matung da pamdaba thodok thoktanaba amadi sanari singbu mapung phana protect taunaba warning pikre haina Jadumani na fungdoki hostel ani gi warden ani amadi angang sing phuramba sri NG Dinku sing boxing coach da expression call memo sap tokre madu gi reply masi tangta te sida reply submit torokle reply sida unsatisfied oibedagi pen da badagi reply sympathetic jab reply oidabadagi hariba NG Dinku sing boxing coach achigi matakta departmentary inquiry proceeding chathanaba women sexual harassment committee SNRC Imphal-gi singo committee asigi mifam amaga loinana committee sinda office order thoktuna ngasidagi proceeding chathaba hokre loinana departmentally committee amasu semduna hariba culprit oiba illegal oiba singba course asigi matakta ilakopia ba excel akoi lakopani haiduna koina departmental lekoi oti khana jare report asi yam tuna submit toragani committee ni sina haiba committee na ani na submit torpa adu da koina subject ojaraga aikoina lakopam tok excel lakot chagani lorena akoi hostel ani de leiba warden ani mukta matungda asigumba unwanted oiba illegal oiba amadi ami sporting oidaba sports ki hostel da thobu thobo je toktunaba amuke hena chetin tharang lokhnanaba protection lokhnaba koi specially mobile warning mujo koi pijakre Boxing coach Dinkuna Tungia Salaiba Sanaroi Nubi Macha Humbo Mioibagi Minusi Machet Amata Yaudana Yamna Tamtina Ot Naikiba Madi Jaipam Naina Pukibabu Kanglai Ima Loop Kilna Tamuisong Nuaitaba Fongdoragli Cherula Sinamakhatana Ima Leba Kidama Mingchet Urung Purakadaba Sanaroi Ahumbo Lamkhang Damayon Tudik Bibasi Mioibagi Lichat Nate Dinku coach Ama Oibada Matik Chade Mahapu Matik Chaba Cherak Piduna Para Ama Tambipam Toi Hairi Amarumda Singda Damda Handak Sel Gidima anda fakiba mioi maribu minungsi amade imung manungi awabu yengbiduna athoba matamda tekta kaidana thadok piru haina kilgi cherol asina su makha taragli uzik marak thana tenba break amaga muklogzari amuka na taramna oksari ya school kendra gi oina lakpa
चौखत थौरांगी सेनफमदगी केंद्र सिकी लुचिंगबगा मानादुना मियोय अनिना लुप असिदा पीननब सेनफम कगलगा लोइथोखरी हाइना माओइस्ट कम्युनिस्ट पार्टी ने थादरोप चेरोलमना खंगलगली लुप असिगी सेक्रेटरी पब्लिसिटी एंड प्रोपेगेंडा नोंगलेन मैतैना थादरोप चेरोल असिना मखाताना फोंदरोपदा माओइस्ट की मिंगदा सेल कक्तुना लेरंबगा लोइनना खुंगोलिबा सेनफम सिंह आईएमसी गी मियोय अमा यावना मियोय खरना सानाय युनाइदुना लेरंबदगी थेंगनरकपनि हाइरी मखोइसिंगी मथक्ता लुपना अकन ममित यंग चंगलगनि हाइरी नुमित मंगानी की मनुंगदा मसागी मराल सेंगदोकचनबगी मतम पीरी हाइनसु खंगलगली मरुइबा पाव अमुका हनि पिजरी मतमगी मतुंग इन्ना मुसु हिंगलकनी खुदक्ता मणिपुर यूनिवर्सिटी ना मुसु हिंगदहनबा ngamde हाइना वाइस चांसलर ना फोंदोरकली बिदेंग ताबिरबा सिंहबु अमुका ना खुरमजरी।